Direct hꯧꯔꯦꯕ ꯈꯪꯅꯤ ꯁꯤꯗꯤ ꯃꯤꯊꯤ ꯇꯧꯋꯦ ꯑꯣ 이비마 깨토주네 내 ꯌꯨꯝꯗ ꯄꯥꯜꯂꯗꯤꯅꯦ ꯂꯣꯏꯅ ꯇꯝꯕ ꯇꯥꯔꯦ ꯑꯃꯨꯕꯤ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯕ ꯁꯥꯏꯅ ꯈꯪꯉꯤꯅꯦ ꯃꯣꯏꯒ ꯑꯩꯒ ꯀꯣꯏ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯑꯩꯉꯣꯟꯗꯕꯨ ꯃꯣꯏꯅ ꯍꯧꯅꯤ ꯍꯧꯔꯤꯁꯤꯕꯨ ꯇꯟꯗ꯭ꯔ ꯈꯪꯉꯤꯅꯦ ꯃꯆꯥꯁꯤꯡꯁꯤꯗꯤ ꯃꯣꯏꯅ ꯂꯥꯛꯈꯥ ꯍꯣꯠꯅꯔꯁꯨ ꯑꯩꯒꯤ ꯊꯥꯛꯁꯤ ꯂꯥꯛꯄ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏꯗꯕꯅꯦ ꯃꯄꯣꯛ ꯇꯔꯦꯠ ꯄꯣꯛꯀꯦꯔꯥ ꯆꯥꯝꯃ ꯄꯣꯛꯀꯦꯔꯥ ꯂꯤꯁꯤꯡꯂꯛ ꯄꯣꯛꯀꯦꯔꯥ ꯃꯌꯥꯝ ꯄꯣꯛꯀꯦꯔꯥ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏꯗꯕꯅꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯍꯧꯕ ꯇꯥꯔꯦꯗꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯄꯪ ꯑꯣꯏꯅ ꯎꯔꯖꯥꯠꯂꯣ ꯃꯣꯏꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯗ ꯑꯩꯅ ꯏꯆꯦ ꯁꯤꯃ ꯌꯥꯎꯕꯤꯌꯨ ꯁꯤꯃ ꯇꯧꯕꯤꯌꯨ ꯀꯥꯏꯅꯒ ꯍꯥꯏꯕꯁꯤꯗ ꯃꯣꯏꯅ ꯌꯥꯝ ꯐꯠꯇꯅ ꯈꯜꯂꯖꯥꯠꯂꯣ ꯔꯤꯜꯁ ꯈꯔ ꯅꯝꯖꯕꯁꯤꯁꯨ ꯃꯣꯏꯅ ꯀꯜꯂꯛꯇꯅ ꯀꯣꯊꯣꯛꯇꯅ ꯉꯥꯡꯉꯛꯇꯅ ꯑꯩꯉꯣꯟꯗ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯅ ꯅꯥꯟꯅ ꯀꯦꯔꯒ ꯅꯝꯕꯁꯤꯗꯅꯦ ꯃꯣꯏ ꯀꯜꯂꯛꯇꯅ ꯇꯧꯔꯤꯅꯦ ꯅꯝꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯏꯁꯄꯦꯛꯅꯦꯅ ꯈꯨꯅꯨꯡ ꯁꯨꯕꯒꯤ ꯏꯁꯄꯦꯛ ꯑꯃ ꯎꯞꯁꯜꯂꯒ ꯈꯪꯉꯦ ꯍꯌꯦꯡꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯇꯦꯛ ꯇꯧꯕꯗ ꯍꯌꯦꯡꯗꯒꯤꯗꯤ ꯅꯝꯊꯣꯛꯀꯦ ꯈꯪꯅꯤ ꯑꯩꯅꯅꯦ ꯄꯦꯟꯅ ꯅꯝꯊꯣꯛꯀꯦ ꯂꯤꯁꯇꯤꯛꯀꯁꯨ ꯉꯥꯛꯁꯛ ꯉꯥꯡꯅ ꯇꯩꯔꯒꯅꯦ ꯑꯩꯅ ꯅꯝꯊꯣꯛꯄ ꯉꯝꯗꯕ꯭ꯔꯦ ꯍꯌꯦꯡꯗꯒꯤꯅꯦ ꯅꯝꯊꯣꯛꯀꯦ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯄꯦꯟꯅ ꯅꯝꯊꯣꯛꯀꯦ ꯅꯣꯏꯒꯤ ꯃꯥꯡꯗꯅꯦ ꯅꯤꯈꯥꯏꯒꯦ ꯊꯨꯟꯒꯁꯦ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯌꯥꯏꯃꯅ ꯍꯧꯖꯤꯛ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯔꯝꯃꯤꯗꯨ ꯀꯅꯥꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯁꯨꯝ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯀꯅꯥꯗꯅꯣꯕ ꯏꯅꯝꯃ ꯌꯥꯏꯃꯅ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯔꯝꯃꯤꯁꯦ ꯍꯥꯏꯔꯣ ꯅꯣꯏꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯅꯨꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠꯇꯥꯐꯥꯎ ꯆꯣꯡꯂꯦꯅ ꯍꯩꯃꯥ ꯏꯅꯝꯃꯕꯨ ꯆꯣꯡꯕꯨ ꯆꯣꯡꯗ꯭ꯔꯣ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯌꯨꯝꯁꯤꯗ ꯑꯩꯅ ꯉꯁꯤꯐꯥꯎ ꯂꯥꯛꯄꯗ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯈꯔ ꯌꯦꯡꯁꯤꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯏꯅꯝꯃꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯦꯕ ꯏꯅꯝꯃꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕ ꯅꯠꯇꯕ ꯏꯅꯝꯃꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯩꯈꯣꯏꯁꯦ ꯈꯣꯡꯕꯨ ꯍꯥꯝꯕ ꯁꯪꯗ꯭ꯔꯦ ꯍꯥꯝꯗꯕ꯭ꯔꯅꯦ ꯈꯣꯡꯗꯨꯕꯣ ꯍꯥꯝꯗꯕꯔꯣ ꯅꯨꯡꯇꯤꯒꯤ ꯍꯥꯝꯃꯤꯗꯨꯕꯨ ꯑꯗꯨꯝ ꯍꯥꯝꯃꯒ ꯂꯩꯕꯗꯨꯕꯨ ꯅꯣꯡꯃꯗ 4-5ꯔꯛ ꯍꯥꯝꯃꯝꯅꯤ ꯈꯣꯡ ꯍꯥꯝꯗꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗꯅꯦ ꯕꯗꯅꯥꯝꯒ ꯁꯤꯕꯤꯔꯛꯑꯅꯨ ꯏꯅꯝꯃꯒꯤꯁꯦ ꯄꯪꯉꯤꯔꯥ ꯄꯪꯖꯟꯅꯩꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯃꯤꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ ꯏꯅꯝꯃ ꯀꯔꯤ ꯑꯩꯕꯨ ꯋꯥꯍꯟꯊꯣꯛ ꯈꯪꯗꯦꯕ ꯑꯩꯕꯨ ꯀꯔꯤꯝꯇ ꯈꯪꯗꯦꯕ ꯈꯣꯡ ꯍꯥꯝꯕꯗꯨꯕꯨ ꯍꯥꯝꯃꯦ ꯍꯥꯏꯕꯅꯦ ꯁꯤꯕꯨ ꯑꯩꯕꯨ ꯑꯃꯨꯛ ꯑꯉꯥꯎꯕꯤ ꯇꯥꯍꯟꯒꯦ ꯍꯥꯏꯔꯤꯕꯔꯣ ꯇꯥꯍꯟꯒꯦ ꯍꯥꯏꯔꯤꯕꯔꯣ 이놈아, 아이는네 콩 한번 상대 하이제 시기 콩제 한번 상대 하면은데 아이나 야래 너기서 이거는 따이나게 영나 따이나래 아두수 아이나 러와이 무사 크떡 하이로보니 허직때 콩 한번 상대 하이도 콩 한번 상대 하면은데 아이는 안 까는 거 타자니 덤버시다 아무 너는 벌레 아이 말죠 안 나가 이거 따이나 그냥 말죠 아파 뭐 타는 이놈아기지 वरी सनजे हाबना तेदा फुना जे हाबनिदा करीनो नगी वाखदो ओनरे आई इसम समना वरी सनो पाप खतने आई नो वाकरा फुमा ngangbसिदा नोइने इसे याम फतन उबा माले फतन उबे वा दिने नम आई गिजे खना जे हाबना ति इना मना nga sa lawai masa hairambado taba nungaite adugi haibna आई गिसिसिना पांगा ngangbada yawon ba ya aduda noinina aingoda jamna sauriste karigino ओ इबेमा वा ngangbadane break do khara phawo noi ani te aina ne wakhanse tahani magi haiba noi ni amna fatana lawre haiba aina khange ai nga saidagi koksida khalibane noi ni na khaliba wakhanse ina maze wari sabda kana mandebo kaino aina na oda koki knowledge khara takin harbagi nang ai oda onthalaga sauri bana tra bairaga ai ki ka la aga nang ai bu khana ba bala ai ne haiba sa ai sab sare khanga bane yare noi na ise fatana ur bana tra ai ki kokta le ma pho na ma no oda takin khara bane nang ki kokta ta thi hale ai takin khandre 이놈아제 ngasi기 누미다 와리제 파자나 사는 비아로 마tam 망나버네 싱앙제 마나 방가 모이두리 करी नंगनाइनो एका साइ गिटारी बने करी नो बा नन कुछ हर में तो कई नो बा कई नो
Nang hojik lawai macha hari itu kana dulu. Ha. Kana dulu ba. Ai lawai macha tang hari bagi apa mulak. Lawai macha hari itu. He. Thak khana de dong no. Nga ga dum heji lai ne. Kha de ro de. Isi gi sibu ai bu phubi ga hari ba ro. Ha, phubi ga hari ba ro. So da tha ga ra se. So da tha do ra. Se so tha do ra tha. Phu se so da tha do ra se. Isi so da tha do ra tha ra se. Shi jin ne ma se ma se. Tha ra se. Thai. Thân ra đó. Này nó bắt gì vậy? Mày đi buông mày. Đi nhặt rồi. Mày đi xuống đi. Xuống đi. Đặt đi mày đi xuống mà mày đi. Ê. Có hình gì nào? Khăn ra đó. Nào là nó gì vậy? Ủa shit ta ba. Lâu ai mà xa gái nè. Không nữa nào. Anh nói em sao cái rồi vậy? Nuôi anh đi chơi cái nào? Em không muốn lấy cái bút bi ra bài trò. Nuôi anh đi khăng cái này. Anh đi cái nào bút không cái hai bây giờ. Nó bị thít đây em cô. Anh đi nuôi đi bút. À đôi đi. Ngang rồi bé bé ta đi gì? Anh đi nuôi đi bút. Bút gì ta chắc cái này? Anh đi cùng cái nó bắt đầu rồi. Is. Cái nhà. Anh đi cái gì nhỉ? Tôi sẽ lấy nhiều em xin nói cho mà xin. Lấy hổ nó. Dia kermale. Dia kermale. Wah, sorry. Mau ini gimana sih dia? Pana bangam deh. Mau ini gimana sih dia? Pana bangam deh. Ayo sih dia. Kalian lagi ni. Ayo mau dengerin ini saja. Kami itu budi. One day, ayo mau revenge tahu budi. Ayo kerana apa saja. Sakun dah kangen gitu. Pak ada dia beri. Itu nak. Nah ini kerana apa? Kerja lagi. Kang ni masih di. Ayo gitu kangen matahari dana. Mama nak ikut horor beri nak macam tu ni tadi matahari dana. Kabak tahun ni kang ni masih di. Hima, Lina, mana iro? Kau sana belai iro. Nuôi ni bu acapat saning bro. Ha, saning. Adudi ay acapat lalu gele muka. Ni macam sini setiap pagi acapat bersih dulu. Awak ni acapat saning. Sudah kau, makhluk berbeza kita. Kau bunyi. Semakin dia ni. Ay nak ada gele ini, kita game. Sao? Macam ni pay. Sao rồi? Sao? Sao? Sao thì? Thì sao? Sao? Thì bố chỉ lão rồi bạn. Wow, này cũng được gì rồi bạn cái nó không tìm. Nó tuổi đi đâu đi xin phiếu. Sao không? Chocolate sao hay rồi? Nuôi ni, chocolate sao rồi và tôi nó qua mà hai đứa ni nuôi ni à đứa nó ra. Ai chocolate sao? Aduh, tôi nó hai đứa ya đứa nó cho nuôi ni à. Sao? Nuôi ni chocolate sao không qua? Anh qua đâu cái qua? Giờ là hậu đây sao không được. Bảo cũng mà thấy cái nơi để lúc nào kìa. Nhưng mà tôi làm thôi. Si Zia ka suhan lagi. Sapos bizarre mình na suya ra.
ꯗꯣꯅꯥ ꯄꯤꯖꯕ ꯆꯥꯡꯁꯦ ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯕ ꯅꯨꯡꯇꯤꯒꯤ ꯄꯤꯖꯗꯣꯏꯅꯦ. ꯑꯗꯣ ꯅꯣꯏꯅꯤ ꯗꯣꯟꯒꯤ ꯁꯤ ꯄꯤꯁꯦ ꯑꯝꯇ ꯁꯨꯗꯣꯛꯄꯤꯔꯝꯃꯨꯀꯣ. ꯑꯆꯥꯄꯣꯠꯁꯨ ꯄꯤꯖꯔꯕꯅꯤꯅ ꯍꯌꯦꯡꯁꯨ ꯑꯍꯥꯎꯕ ꯄꯤꯖꯗꯣꯏꯅꯤ. Bapak, naik mama saya mending mama ngangan deh. Jadi, hey nyobi ya geh lagi sudah. Lagi. Hey! Ima, sakre. Ado, kitina nang suduoba, nang di maram mokpanina ne. Madi jatuh sakre jong hayeng juda pijadoini ma pijari. Maram yam mokpanina nang di. Asi sudu ko. Tali. Pura mo ngam ni ne. Tatay jatuh ka. Yung bisa ko ito jawdri mo. Asa. Khoidog ji kri shawla kadri da ye. Apong bangang themi khalaga aingodo ina sanara sakre moini na. Khoidog yam shawdri da ye. Ayo ya pong pasin ta ai hore ni se. Mui lu khak se na ai ga seng ga le ho ba da ne. Kirtina. 파이닝 예버 탄자시다. ꯄꯨꯡꯁꯤꯗꯤ ꯇꯥꯔꯒ ꯂꯩꯔꯝꯃꯦꯅꯦꯁꯦ ꯑꯩꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏ ꯇꯧꯒꯦ ꯇꯧꯔꯒ ꯑꯩꯁꯦ ꯊꯕꯛ ꯌꯥꯝꯅ ꯍꯩꯇꯕ ꯑꯣꯏꯅ ꯃꯣꯏꯅ ꯈꯜꯂꯤ ꯉꯁꯤꯗꯒꯤꯗꯤ ꯃꯣꯏ ꯑꯃꯠꯇ ꯌꯥꯍꯜꯂꯣꯏ ꯑꯩꯅ ꯂꯣꯏꯅ ꯇꯧꯅꯤꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯋꯥ ꯆꯥꯎꯅ ꯉꯥꯡꯅꯤꯕ ꯃꯣꯏꯅ ꯈꯔ ꯊꯕꯛ ꯇꯧꯕꯁꯤꯗ ꯑꯩꯉꯣꯟꯗ ꯋꯥ ꯆꯥꯎꯅ ꯉꯥꯡꯕꯗꯣ ꯊꯕꯛꯇ ꯇꯧꯈꯤꯌꯦ Kanano, reading some reason. As tea babes and grew a malin, man, babes and is the in a tap with a hurry. Pie women, tea to Kirkwin. As my day, why they adore me, Malin. I don't take okay. Si mga ito na. Kaya masatin. Ay, samida. Asina ka na naman kayo, di ba? Sibo ka na tayo rin, ba sibo? Why tayo nila tibam tayo bihik mahal na? Kanana tayo rin, why no na sibo? Ay nang haptang kung hamasang ngay sida nang haularoy matagom tawgi tawri mine, ha? Mapunsigi why di tayo jarak mina tibam tayo bihik mahal na? Sibo, why tayo nila sibo ka na tayo nagay sumay na? Hurang din si. Why we hura la tay habanida. Kaino ina tay ba why sida mana mo tay da nga tay siba. Mai sida ngona kana ba hubagi mo ni ne. Dare gaure ba. Khang ni sidi mi ti tawe. Khana ge ba.
ꯀꯩꯅꯣ ꯏꯆꯦꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯇꯩꯔꯕ ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯩꯁꯜꯂꯤꯁꯤꯕꯨ ꯏꯆꯦꯕꯨ ꯉꯥꯎꯔꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯕꯗꯣ ꯃꯔꯥꯡꯉꯦ ꯏꯆꯨ ꯇꯥꯗꯦꯅꯅꯦ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯤꯕ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯊꯕꯛ ꯇꯧꯕꯗ ꯏꯆꯦꯅ ꯅꯣꯡꯃꯇ ꯁꯤꯊꯥꯅꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕꯣ ꯃꯅꯥꯎꯁꯤꯅ ꯍꯩꯇ ꯇꯩꯔꯦ ꯍꯥꯏꯔꯗꯤ ꯄꯦꯟꯊꯣꯛꯄ ꯀꯩꯗꯧꯒꯦ ꯑꯃꯨꯛ ꯐꯖꯩꯒ ꯐꯖꯗꯦꯒ ꯏꯆꯨ ꯇꯥꯏꯒ ꯇꯥꯗꯦꯒ ꯏꯁ ꯀꯩꯗꯧ ꯄꯦꯟꯊꯣꯛꯇꯣꯏꯕ ꯇꯩꯔꯤꯅꯦꯅ ꯐꯖꯅꯁꯨ ꯇꯩꯗꯕ ꯃꯤ ꯂꯥꯛꯑꯒ ꯁꯤꯕꯨ ꯀꯅꯥꯅ ꯇꯩꯔꯤꯅꯣ ꯍꯥꯏꯗꯤ ꯅꯪ ꯀꯩ ꯈꯨꯝꯗꯣꯔꯤꯒꯦ ꯅꯃꯥꯏꯗꯤ ꯀꯥꯏꯗ꯭ꯔꯣ ꯃꯤ ꯂꯥꯛꯑꯒꯅꯦ ꯋꯥꯏꯁꯤꯗ ꯀꯅꯥ ꯇꯩꯅꯣꯅ ꯀꯅꯥꯝ ꯍꯪꯉꯛꯀꯗꯕ ꯅꯠꯇꯦ ꯏꯆꯦꯅꯅꯦ ꯐꯠꯇꯕ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯕꯒꯤꯅꯦ ꯑꯗꯨꯗꯤ 이슈 따다버드부 따디 하이버니 사우닝바로 이비마 ꯏꯆꯦ ꯌꯨꯝꯗ ꯈꯔ ꯀꯦꯊꯣꯛ ꯅꯥꯊꯣꯛꯅ ꯂꯩꯔꯛꯑꯦꯗ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅ ꯍꯥꯏꯒꯦ 오 이비마 깨토주네 내 юм도 빨라지네 로이나 땀마 따래 ꯇꯝꯃꯒ ꯍꯩꯔꯛꯀꯗꯕꯅꯦ ꯑꯗꯨꯗ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯑꯣꯟꯖꯟꯗꯨꯅ ꯆꯥꯒꯦ ꯇꯧꯕꯁꯦ ꯅꯅꯥꯎ ꯑꯣꯏꯅ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ 호 이비마 타박도 떠우니나 떠오르디네 이슈 따나 떠오버도 카레 땀마 ꯑꯩꯈꯣꯏꯗꯤꯅꯦ ꯏꯆꯦ ꯑꯩꯈꯣꯏꯗꯧꯅ ꯄꯪꯁꯥ ꯄꯪꯊꯛ ꯊꯕꯛ ꯈꯔ ꯇꯧ ꯂꯩꯔꯛꯇꯤꯌꯦ 호 이비마 빵짜짜 빵탁탁 레락다비 이비마 이슈 따다비 루와위 ꯑꯃꯨꯕꯤ ꯂꯩꯁꯤꯡꯁꯦ ꯏꯁꯤꯡ ꯑꯝꯇ ꯆꯥꯏꯕꯤꯗ꯭ꯔꯕꯅꯤꯁꯦ ꯏꯆꯦꯅ ꯊꯥꯕ ꯂꯩꯁꯦ ꯏꯁꯤꯡ ꯆꯥꯏꯕꯤꯗꯗꯅ ꯄꯨꯡꯀꯪ ꯀꯪꯉꯒ ꯂꯩꯔꯝꯃꯕꯅꯦ ꯏꯆꯦꯅ ꯏꯁꯤꯡ ꯁꯨꯡꯆꯥꯏ ꯆꯥꯏꯕꯤꯗꯕꯗ ꯑꯩꯅ ꯏꯁꯤꯡ ꯃꯌꯥꯝ ꯆꯥꯏꯕꯤꯕꯗꯒꯤ ꯂꯩꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯗ꯭ꯔ 이제ꯐꯖꯔꯦ ꯑꯗꯨꯃꯥꯏꯅꯅꯦ ꯅꯨꯡꯇꯤꯒꯤ ꯆꯥꯏꯌꯨꯀꯣ ꯅꯨꯡꯇꯤꯒꯤ ꯆꯥꯏꯌꯨ 이네마 ꯑꯩ ꯆꯧꯕꯤꯒꯦꯀꯣ ꯆꯠꯊꯣꯔꯕ ꯍꯣꯏ ꯆꯠꯊꯣꯛꯎꯔꯣ ꯑꯗꯣ ꯀꯩ ꯆꯥꯅꯤꯡꯉꯤ 이네마 보라 사보다 내려 오랜 할락보다 이네마ꯐꯖ ꯆꯠꯂꯨꯀꯣ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ 이네마 이네마 ꯑꯩ ꯆꯧꯕꯤꯒꯦꯀꯣ ꯆꯠꯂꯨꯔꯣ ꯀꯥꯏꯗꯅꯣ 이만이ꯕꯨ ꯆꯧ게 ꯇꯧꯕ ꯑꯗꯣ 이네마ꯗꯤ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯅ ꯍꯣꯏ ꯍꯜꯂꯛꯄꯗꯅꯦ ꯂꯣꯂꯤꯄꯣꯞꯇꯣ ꯄꯤꯁ ꯑꯅꯤ ꯈꯛꯇꯪ ꯌꯥꯎꯔꯛꯑꯣ ꯍꯣꯏ 이네마 ꯑꯩ ꯆꯠꯂꯨꯒꯦꯀꯣ ꯍꯣꯏ ꯆꯠꯊꯣꯛꯎꯔꯣ